ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯣꯏꯃ, ꯑꯁ ꯈꯣꯡꯁꯤ ꯑꯃꯨꯛ ꯂꯩꯇꯦꯛꯈ꯭ꯔꯦꯅꯦ ꯑꯌꯣ꯫ ꯅꯥꯌꯦ ꯌꯥꯝꯅ꯫ ꯀꯅꯥ ꯂꯩꯒꯦ? ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯌꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ, ꯈꯣꯡꯁꯤ ꯂꯩꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯝꯊꯤꯜ ꯇꯞꯅ ꯊꯥꯖꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯩꯃ, ꯁꯤ ꯑꯩ ꯁꯧꯒꯠꯄꯤꯒꯦ, ꯁꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯒꯦ? ꯊꯥꯖ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯇꯣꯝꯊꯤꯟ ꯎꯕꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯊꯛ ꯍꯦꯛ ꯊꯀꯠꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯖ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯔ ꯅꯥꯏꯌꯦ, ꯈꯣꯡꯁꯦ ꯂꯩꯇꯦꯛꯈ꯭ꯔꯕ ꯃꯥꯜꯂꯦ, ꯍꯧꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯣ, ꯌꯥꯅꯤ, ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯊꯥꯖꯕꯨ ꯄꯝꯈꯠꯄꯤꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨ ꯏꯅꯛ ꯅꯛꯅꯁꯨ ꯂꯩꯔꯝꯕꯒ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯍꯥꯛꯁꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯇꯣꯝꯊꯤꯟꯅ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯄꯥ ꯊꯣꯛꯂꯕ, ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯔꯕ ꯆꯤꯡꯂꯦꯝꯂꯕ ꯇꯣꯝꯊꯤꯟꯗ ꯌꯦꯡꯖꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯤꯗ ꯉꯥꯛꯇ ꯐꯝ, ꯌꯨꯝ ꯌꯧꯔꯕꯅꯤꯅ꯫ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯃꯤꯗ ꯍꯥꯏꯅꯕ ꯇꯧꯁꯤꯔꯥ? ꯌꯥꯅꯤꯗ, ꯁꯤ ꯌꯧꯔꯗꯤ ꯌꯨꯝꯒꯤ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯣꯛꯏ, ꯏꯃꯥꯒ ꯑꯩꯒꯗ ꯂꯩꯕꯅꯤ ꯌꯨꯝꯁꯤꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯊꯥꯖ ꯇꯣꯝꯊꯤꯜꯕꯨ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯣꯝꯁꯦ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯉꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯅꯣꯡꯃ ꯑꯩ ꯁꯣꯝꯕꯨ ꯊꯤꯖꯔꯛꯀꯦ꯫ ꯁꯣꯝꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ꯫ ꯇꯣꯝꯊꯤꯟ ꯅꯨꯄꯥ ꯃꯥꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ, ꯃꯤꯡꯅ ꯇꯣꯝꯊꯤꯟ ꯀꯧꯏ꯫ ꯏꯃꯥꯒ ꯏꯆꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ꯫ ꯅꯈꯣꯏ ꯈꯨꯜꯁꯦ ꯌꯥꯝꯅ ꯏꯪꯉꯤ, ꯌꯥꯝꯅ ꯆꯤꯛꯏ꯫ ꯑꯗꯨꯅ ꯈꯨꯜꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯔꯨꯞꯁꯤꯡꯒ ꯀꯣꯏꯕ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯉꯁꯤꯗ ꯎꯏ, ꯅꯍꯥꯟꯈꯩꯗꯤ ꯎꯗꯦꯅ? ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕꯅꯤ, ꯉꯔꯥꯡꯇ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ, ꯑꯩꯗꯤ ꯇꯥ ꯇꯣꯝꯊꯤꯟꯕꯨ ꯉꯁꯤꯗ ꯎꯖꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯅꯪꯅꯁꯨ ꯌꯥꯝ ꯐꯖꯩ꯫ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯅꯤ ꯁꯤꯗꯩꯗꯤ꯫ ꯅꯪ ꯑꯗꯨꯝ ꯊꯣꯛꯂꯛꯎꯀꯣ, ꯀꯩ ꯍꯥꯏꯒꯦ? ꯊꯥꯖ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯤ꯫ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ, ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ, ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯁꯨ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯄꯨꯔꯛꯀꯦ, ꯑꯩ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ꯫ ꯇꯣꯝꯊꯤꯟ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ꯫ ꯊꯥꯖ ꯆꯠꯍꯟꯅꯤꯡꯗ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯊꯤꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯍꯥꯛꯁꯨ ꯇꯣꯝꯊꯤꯟꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ, ꯍꯩꯁ, ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯁꯛ ꯍꯦꯟꯕꯁꯦ ꯂꯥꯏꯍꯦ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨꯃꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯗꯤ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤꯅ ꯅꯪꯁꯦ, ꯏꯇꯥꯎ ꯅꯔꯥꯏꯕꯛꯇꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤꯍꯦ꯫ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯌꯥꯝꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯦ, ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯍꯥ꯫ ꯁꯛ ꯐꯖꯩ ꯃꯇꯤꯛ ꯅꯨꯄꯤ ꯋꯥꯠꯇꯦꯕ ꯍꯥ, ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ? ꯌꯥꯔꯦꯍꯦ ꯅꯈꯣꯏꯁꯨ, ꯅꯨꯄꯤ ꯐꯪꯍꯧꯗꯕꯒꯤ ꯆꯥꯛꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯝ ꯃꯥꯜꯂꯦ ꯅꯁꯛꯇꯣ꯫ ꯍꯣꯏꯅꯦ, ꯐꯪꯗꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯗꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯑꯃ ꯑꯅꯤ ꯈꯥꯏꯕꯤꯕ ꯌꯥꯏꯗꯅ ꯍꯥ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯇꯣꯔꯤꯕꯗꯣ, ꯅꯇꯥꯎ ꯅꯨꯄꯤ ꯐꯪꯗꯕ ꯃꯌꯥꯝꯁꯤꯗ ꯑꯃ ꯆꯪꯉꯨꯁꯣꯅ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕ ꯇꯥꯔꯕꯗꯤ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪ ꯅꯍꯥꯟ ꯍꯦꯛꯇ ꯎꯔꯒ ꯆꯦꯟꯈꯤ꯫ ꯅꯨꯄꯤꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯇꯔꯥꯏ ꯄꯤꯔꯛꯀꯗ꯭ꯔꯥ? ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯦ ꯁꯤꯗ ꯂꯩ꯫ ꯅꯣꯡꯕꯥꯟꯅ, ꯍꯣꯏꯅꯦ, ꯅꯣꯡꯃꯗꯤ ꯅꯪ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯔꯣꯏ꯫ ꯑꯣ, ꯐꯪꯖꯔꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯤꯁꯦ ꯆꯥꯝꯃ ꯀꯣꯏꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯁꯥ ꯇꯅꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯔꯜꯗꯤ ꯂꯩꯇꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯅ ꯉꯥꯎꯅꯕ ꯁꯛꯇꯤ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯐꯖꯩ, ꯃꯔꯝ ꯃꯣꯛꯏ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯗꯅ
ꯃꯊꯧ ꯑꯃ ꯑꯣꯏꯕ ꯃꯈꯩ ꯋꯥꯔꯤ ꯁꯥꯕ ꯆꯠꯆꯔꯝꯃꯤ ꯃꯗꯨꯃꯛꯅ ꯃꯆꯥꯁꯤꯡꯅ ꯍꯦꯟꯅ ꯅꯥꯄꯜ ꯇꯧꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕꯤ ꯃꯔꯜꯗꯤ ꯂꯩꯇꯅ ꯋꯥꯔꯦꯝ ꯉꯥꯡꯕ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯂꯨꯗꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯐꯈ꯭ꯔꯦ ꯃꯥꯅꯅꯦ ꯃꯃꯥ ꯑꯩꯁꯦ ꯋꯥꯅꯤ ꯍꯥꯏꯗꯅ ꯆꯥꯛꯄꯨ ꯊꯣꯡꯕꯋꯣ ꯀꯣꯟꯕꯨ ꯐꯦꯡꯕꯋꯣ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯏꯃꯥ ꯅꯪꯁꯤ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯃꯧ ꯑꯐꯕ ꯊꯤꯔꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯇꯣꯝꯊꯤꯟꯒꯤ ꯃꯒꯨꯟ ꯏꯆꯦꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯥꯏꯕꯤꯗ꯭ꯔꯕꯁꯨ ꯃꯦꯝꯆꯥꯅ ꯑꯗꯨꯒꯅꯦ ꯄꯨꯔꯅꯤꯃꯥ ꯅꯪꯕꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯕꯁꯤ ꯎꯕꯁꯤꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯌꯨꯝꯗꯒ ꯂꯥꯛꯇꯅ ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯐꯥꯎ ꯇꯧꯔꯤꯕꯅꯦꯃꯤ ꯇꯥꯕꯗ ꯋꯥꯔꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯆꯨꯞ ꯂꯩꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯏꯁꯨꯒ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯊꯤꯗꯣ ꯏꯆꯦꯒꯤ ꯏꯆꯥꯗꯧꯅ ꯐꯖꯗꯦ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯇꯣꯝꯊꯤꯟ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕ ꯏꯟꯕ ꯃꯔꯝ ꯃꯣꯛꯄ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤꯅ ꯇꯥꯅꯤꯡꯉꯝꯅꯤ ꯇꯥꯅꯤꯡꯉꯝꯃꯣꯏꯁꯨ ꯈꯪꯗꯦ ꯉꯥꯡꯗꯅ ꯂꯩꯌꯦꯕ ꯃꯤꯒꯤ ꯀꯣꯟꯁꯪꯁꯤ ꯂꯥꯛꯄꯤꯔꯒ ꯅꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯅꯠꯇ꯭ꯔꯅꯦ ꯑꯥꯗꯒꯤꯁꯤꯕꯣ ꯍꯣꯏ ꯆꯦ ꯃꯦꯝꯆꯥ ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯅꯨꯄꯤ ꯑꯃꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯥꯟꯅꯗꯨꯅ ꯆꯠꯂꯤꯁꯤꯕꯣ ꯃꯦꯝꯆꯥ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯆꯥꯕꯨ ꯍꯦꯟꯅ ꯊꯥꯒꯠꯂꯛꯏ ꯍꯩꯃꯥ ꯃꯥꯅꯤꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯂꯩꯁꯥꯕꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯞꯇꯨꯅ ꯂꯩꯔꯦꯕ ꯃꯁꯤꯕꯨ ꯑꯩꯅ ꯄꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦꯗꯅ ꯄꯨꯔꯅꯤꯃꯥꯅ ꯉꯥꯏꯈꯣꯗ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯇꯣꯝꯊꯤꯟ ꯄꯥꯝꯕꯒꯤ ꯅꯠꯇꯕ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯞꯇꯨꯅ ꯆꯦꯜꯂꯤꯕꯅꯤ ꯅꯠꯇꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯤꯔꯣ ꯍꯩ ꯄꯨꯔꯅꯤꯃꯥ ꯍꯩꯕꯦꯝꯃ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯐꯥꯎ ꯂꯥꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯌꯨꯝꯁꯤꯗ ꯃꯧꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯀꯞꯄ ꯉꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗ ꯑꯩꯅ ꯊꯦꯝ ꯅꯧꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ ꯏꯆꯥꯁꯦ ꯇꯨꯝꯐꯝ ꯂꯥꯛꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯤꯡꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯍꯦꯛꯇ ꯆꯠꯂꯒ ꯅꯨꯄꯤ ꯑꯁꯤ ꯊꯦꯝꯂꯒ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯏꯅꯥꯎꯁꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯆꯥ ꯃꯍꯥꯛꯁꯨ ꯃꯅꯨꯡꯗꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏ ꯍꯥꯏꯕ ꯈꯪꯏ ꯅꯨꯄꯤ ꯑꯁꯤꯒ ꯁꯥꯎꯅꯔꯤꯕꯅꯤ ꯈꯪꯂꯗꯨꯅ ꯃꯤꯌꯥꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯕꯨ ꯇꯥꯅꯤꯡꯂꯝꯅꯤꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯛꯀ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯅꯨꯄꯤꯒꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯅꯥꯛꯇ ꯆꯪꯗꯅ ꯑꯣꯏꯗꯕ ꯃꯆꯥꯁꯤꯡꯁꯦ ꯊꯥꯒꯠꯍꯧꯗꯧꯒꯤ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯆꯥꯒꯤ ꯃꯔꯝꯗꯒ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯅꯤꯡꯗꯦ ꯇꯧꯔꯤꯁꯤ ꯃꯣꯏ ꯎꯕꯗ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯅꯔꯦ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯂꯥꯎ ꯌꯨꯝꯗ ꯆꯪꯁꯤ ꯂꯥꯎ ꯃꯤ ꯎꯅꯤ ꯂꯥꯎꯅꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯎꯑꯣ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯕ ꯌꯨꯝ ꯆꯪꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯀꯔꯤ ꯑꯩꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯥ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯔꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯎꯅꯔꯒ ꯂꯩꯔꯝꯕ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯂꯩꯅ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯔꯒ ꯂꯩꯔꯝꯃꯤꯅꯤ ꯑꯣ ꯑꯗꯨꯒꯤꯔ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯏꯆꯥꯒ ꯂꯝꯕꯤ ꯂꯝꯖꯥꯎꯁꯦ ꯇꯧꯔꯤꯕꯁꯦ ꯍꯩ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯩ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯏꯆꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯂꯝꯕꯤ ꯂꯝꯖꯥꯎꯁꯦ ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯒꯗꯨ ꯀꯔꯤꯃꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯇꯟꯖꯩꯗ ꯏꯃꯧꯒ ꯑꯣꯏꯖꯅꯤꯡꯗꯦ ꯏꯃꯥ ꯑꯩ ꯇꯥ ꯇꯣꯝꯊꯤꯟꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯑꯩ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯥꯏ ꯏꯃꯥ ꯏꯃꯥꯅ ꯐꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯂꯥꯡꯂꯦꯟ ꯑꯗꯨꯒ ꯅꯪ ꯑꯃꯨꯛꯀ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯀꯣ ꯍꯦꯛ ꯏꯟꯅꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯆꯠꯈꯤꯔꯝꯃꯤ ꯆꯠꯈ꯭ꯔꯤꯕ ꯇꯣꯝꯊꯤꯟꯗ ꯂꯥꯡꯂꯦꯟ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯍꯥꯏ ꯀꯔꯤ ꯅꯨꯄꯤꯅꯣ ꯀꯗꯥꯏꯗꯅꯣ ꯏꯆꯥꯁꯤꯅ ꯏꯟꯅꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯑꯝꯇ ꯄꯥꯟꯗ꯭ꯔꯕ꯭ꯔꯣ ꯀꯔꯤ ꯆꯥꯒꯦ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ
ꯑꯩꯒꯤ ꯃꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯍꯥꯟꯅ ꯏꯪ ꯇꯞꯄ ꯂꯦꯝꯕ ꯇꯝꯃꯨꯁꯣ ꯑꯗꯨꯒ ꯂꯥꯛꯎ ꯅꯨꯄꯥꯅ ꯄꯥꯝꯗꯕꯁꯦ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ ꯅꯪꯅ ꯄꯥꯝꯕꯗꯨ ꯈꯛꯇ ꯌꯥꯔꯣꯏꯅꯦ ꯕꯦꯝꯃ ꯍꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯀꯅꯨ ꯅꯔꯝ ꯆꯠꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯂꯨꯁꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠ ꯑꯃꯨꯛ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯥꯡꯂꯦꯟ ꯀꯞꯇꯨꯅꯗꯨꯃꯛ ꯂꯩꯍꯧꯏ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯑꯗꯨꯃꯛꯅ ꯂꯥꯡꯂꯦꯟ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯇꯣꯝꯊꯤꯟꯕꯨ ꯇꯥꯟꯅꯖꯔꯛꯄꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯊꯤꯟ ꯉꯁꯤꯁꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯃꯤꯠ ꯌꯥꯝꯕ ꯄꯥꯈꯪꯅꯤ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯏꯪꯒꯤꯠ ꯍꯥꯏꯐꯦꯠꯇꯪ ꯐꯪꯕꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕꯅ ꯃꯥꯒꯤ ꯄꯥꯟꯗꯝꯅꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯨꯖꯥꯎꯒ ꯂꯣꯏꯅꯅ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤ ꯊꯦꯝꯕꯤꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯥꯖꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯅ ꯊꯥꯖ ꯃꯃꯥꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯕ ꯍꯩꯅꯖꯗꯦ ꯏꯆꯝ ꯆꯝꯖꯩ ꯌꯥꯝꯅꯁꯨ ꯄꯪꯖꯩ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯃꯃꯥꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯊꯥꯖꯅ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯉꯁꯤꯗꯤ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯍꯩꯃ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯐꯝꯃꯨ ꯐꯝꯃꯨ ꯏꯕꯨꯡꯉꯣꯍꯣꯏꯁꯨ ꯌꯥꯎꯔꯛꯏꯗꯅ ꯕꯦꯝꯃ ꯐꯤꯗꯥꯁꯤꯗ ꯂꯩꯔꯁꯤ ꯅꯈꯣꯏ ꯅꯕꯨꯡꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯣ ꯏꯃꯥ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨ ꯁꯦꯝꯕꯤꯔꯛꯀꯦ ꯉꯁꯤꯗꯤ ꯄꯣꯠ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯤꯠꯇꯦꯗ ꯇꯧꯔꯤꯁꯦ ꯁꯥꯅꯒ ꯁꯥꯕꯅꯦ ꯃꯤ ꯀꯅꯥꯝꯇ ꯊꯣꯛꯅꯔꯛꯇꯦꯗ ꯂꯣꯏꯅ ꯇꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯊꯥꯖꯅ ꯗꯥꯗꯥ ꯁꯣꯝꯗ ꯐꯝꯁꯤ ꯁꯤꯗ ꯇꯣꯝꯊꯤꯟꯅ ꯑꯧ ꯌꯥꯅꯤ ꯏꯃꯥꯒꯤ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯊꯥꯖꯅ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯍꯥꯎ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯥꯖ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏ ꯊꯥꯖ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯍꯔꯥꯎꯖꯩ ꯃꯄꯨꯛꯅꯤꯡꯗ ꯑꯗꯨꯒ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯊꯦꯝꯕꯤꯅ ꯎꯔꯝꯃꯤ ꯊꯦꯝꯕꯤꯅ ꯈꯨꯅꯤꯡꯅ ꯁꯨꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯔꯤꯅꯣ ꯀꯅꯥꯗꯅꯣ ꯅꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯍꯦ ꯅꯪ ꯉꯥꯎꯗꯣꯔꯦꯀꯣ ꯊꯥꯖ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯗꯠ ꯌꯦꯡꯗꯦ ꯀꯩꯁꯨ ꯑꯩ ꯀꯅꯥꯗꯁꯨ ꯌꯦꯡꯗꯦ ꯑꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯑꯣ ꯈꯪꯖꯔꯦ ꯏꯕꯦꯁꯥ ꯁꯤꯡꯖꯨ ꯇꯝꯅ ꯇꯝꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯁꯨꯝ ꯏꯃꯥꯅ ꯌꯣꯜꯂꯤꯕꯁꯦ ꯆꯥꯛꯈꯨꯝ ꯃꯨꯠꯇꯅꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯠꯄꯁꯨ ꯅꯠꯇꯦ ꯁꯦꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯅꯆꯜꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯣ ꯑꯃꯨꯖꯥꯎꯅ ꯑꯁ ꯃꯁꯛꯁꯤꯗꯤ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯤꯍꯦ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯇꯤꯟ ꯆꯨꯡꯉꯤꯁꯤꯗꯤꯅꯦ ꯇꯣꯝꯊꯤꯟꯅ ꯍꯧꯔꯗꯧ ꯅꯪ ꯌꯧꯅꯕꯤꯗꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯎꯅꯤꯕꯨ ꯍꯥꯎꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣꯍꯣ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯆꯥꯁꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯤꯡꯖꯨꯗꯣ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯅꯤ ꯆꯥꯔꯤꯕꯗꯣ ꯑꯅꯤꯗꯨꯗꯤ ꯆꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯤꯠꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯤꯆꯤ ꯇꯦꯟ ꯀꯥꯞꯅꯗꯨꯅ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯍꯨꯔꯥꯟ ꯌꯦꯡꯅꯗꯨꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯃꯨꯖꯥꯎꯅ ꯏꯅꯦ ꯑꯁ ꯁꯤꯡꯖꯨ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯁꯤꯡꯖꯨꯗꯣ ꯃꯍꯥꯎ ꯐꯖꯅ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯏꯅꯦ ꯆꯥꯃꯤꯟꯅꯔꯤꯕ ꯃꯔꯛꯇ ꯁꯤꯡꯖꯨ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯃꯍꯥꯎ ꯈꯪꯗꯕꯅ ꯆꯥꯈꯤꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯐꯅꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯏꯅꯦꯗꯤ ꯊꯥꯖꯅ ꯏꯃꯥ ꯇꯥꯗ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯌꯦ ꯊꯦꯝꯕꯤ ꯑꯩꯈꯣꯏꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯔꯨꯒꯦ ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯣꯏ ꯆꯠꯂꯣꯀꯣ ꯃꯔꯛꯇ ꯏꯃꯥꯒꯤꯁꯤꯗ ꯂꯥꯛꯎ ꯍꯩ ꯊꯦꯝꯕꯤꯌꯥ ꯅꯕꯨꯡꯁꯤꯡꯁꯦ ꯅꯃꯥꯟꯅꯕꯤꯒ ꯅꯈꯣꯏꯅꯤ ꯅꯤꯡꯊꯤꯅ ꯊꯤꯜꯂꯨꯔꯣꯀꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯊꯥꯖ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯡꯗ ꯇꯞꯅ ꯂꯥꯛꯍꯧꯏ ꯊꯦꯝꯕꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯈꯪꯕꯅ ꯇꯥꯟꯖꯥ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯇꯣꯝꯊꯤꯟꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯆꯝ ꯃꯕꯨꯛꯁꯦ ꯌꯥꯝꯅ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯐꯕꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒꯗꯅꯤ ꯂꯩꯔꯤꯁꯦ ꯌꯨꯝꯗ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥꯗ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯇꯥꯗꯒꯤꯁꯨ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯁꯥꯈ꯭ꯔꯕꯅꯤ ꯀꯩ ꯍꯥꯏꯅ ꯁꯥꯔꯤꯕ ꯑꯩꯒꯤ ꯃꯇꯥꯡꯗꯗꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯗꯠ ꯍꯥꯏꯗꯤ ꯀꯩꯁꯨ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯅ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯎꯅꯤꯡꯂꯕ ꯑꯍꯤꯡ ꯈꯪꯗꯦ ꯅꯣꯡꯌꯥꯏ ꯈꯪꯗꯦ ꯆꯦꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯌꯥꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯊꯣꯛꯂꯛꯇꯣꯏꯅꯤ ꯑꯩꯁꯨ ꯇꯥꯗ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯗꯣꯏꯅꯤ ꯈꯪꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯇꯥꯗꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯤꯈꯩ ꯅꯨꯡꯉꯥꯏ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗ꯭ꯔꯗꯤ ꯅꯁꯛꯇꯣ ꯊꯤꯖꯤꯜꯂꯛꯀꯅꯤꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ ꯈꯔ ꯂꯩꯔꯒ ꯅꯪ ꯊꯣꯛꯂꯛꯄ ꯉꯝꯃꯔꯣꯏꯒ ꯍꯥꯏꯔꯛꯇꯣꯏ ꯄꯣꯠꯅꯤ ꯏꯁ ꯍꯥꯏꯕꯤꯔꯣꯏꯅꯦ ꯀꯩꯁꯨ
ꯑꯗꯣ ꯊꯦꯡꯂꯅꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯊꯥꯖꯒꯤ ꯃꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯅ ꯁꯤꯛꯄꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯝꯃꯤ ꯊꯃꯣꯏ ꯑꯅꯤꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯩ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕꯒꯨꯝ ꯊꯥꯖ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯕꯅ ꯎꯕ ꯉꯝꯗꯕꯅꯤꯅ ꯇꯣꯝꯊꯤꯟ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯁꯛ ꯎꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ ꯊꯥꯖ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯏꯃꯥꯗ ꯍꯥꯏꯔꯁꯤꯔ ꯑꯩꯕꯣ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯔꯛꯀꯅꯤ ꯑꯩꯕꯨ ꯑꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈꯤꯒꯅꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯥꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨ ꯑꯗꯨꯒ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯂꯩꯈꯥ ꯊꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩ ꯏꯃꯥꯗ ꯋꯥꯔꯝ ꯄꯨꯝꯕꯁꯦ ꯍꯥꯏꯕꯅ ꯆꯨꯝꯂꯅꯤ ꯊꯥꯖ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯖꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ ꯕꯦꯝꯃ ꯉꯥꯏꯈꯣ ꯏꯃꯥꯅ ꯅꯪꯕꯨ ꯍꯦꯛꯇ ꯃꯈꯣꯏꯗ ꯊꯤꯜꯂꯨꯕꯗꯣ ꯀꯌా ꯐꯖꯗꯦ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣꯗꯣ ꯑꯩ ꯃꯤ ꯊꯥꯔꯒ ꯄꯥꯎ ꯄꯤꯍꯟꯒꯦ ꯏꯃꯥ ꯀꯧꯒꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯠꯇꯦ ꯃꯥꯕꯨ ꯐꯅ ꯐꯕꯒꯨꯝ ꯇꯧꯈꯤꯕꯗꯥꯏ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯁꯤ ꯀꯞꯂꯅꯨ ꯅꯁꯥꯗꯨ ꯁꯣꯛꯄ ꯇꯥꯔꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯒꯤ ꯃꯥꯏ ꯊꯤꯍꯜꯂꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯆꯥ ꯌꯥꯝ ꯄꯪꯉꯨꯔꯦ ꯏꯃꯥ ꯂꯧꯅꯝ ꯆꯥꯎꯕ ꯃꯇꯥ ꯂꯩꯕ ꯃꯥꯒꯤ ꯂꯥꯡꯗ ꯅꯆꯥ ꯄꯪꯊꯔꯨꯔꯦ ꯏꯃꯥ ꯁꯦ ꯌꯥꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯣꯟꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯁꯤ ꯋꯥꯒꯅꯨꯁꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯐꯅꯕ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯋꯥꯈꯜ ꯂꯩꯕꯤ ꯏꯕꯦꯆꯥꯅꯤ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔ ꯐꯥꯎꯕꯗ ꯃꯆꯥꯗ ꯊꯤꯅ ꯆꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯪꯏ ꯃꯆꯥꯅ ꯋꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯆꯩꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯐꯕ ꯃꯑꯣꯡꯗ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯏꯕꯦꯆꯥꯅ ꯇꯣꯝꯊꯤꯟꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯛꯐꯝ ꯍꯣꯡꯗꯅ ꯏꯕꯦꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯂꯩꯔꯨꯔꯦ ꯏꯃꯥꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯅꯆꯥ ꯂꯥꯛꯆꯔꯤꯕꯅꯤ ꯏꯃꯥ ꯑꯣ ꯐꯔꯦ ꯊꯥꯖꯁꯦ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯆꯠꯂꯨ ꯅꯪ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯍꯦꯛ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯍꯜꯂꯣ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯀꯣꯛꯈꯤꯕꯗꯧꯅ ꯍꯔꯥꯎ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯏꯕꯦꯆꯥꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯍꯥꯛꯅ ꯊꯥꯖꯕꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯗꯕꯅꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯇꯕꯗꯣ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯑꯩ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯀꯩꯁꯨ ꯁꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯟꯊꯨꯡ ꯌꯧꯔꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯠꯂꯦ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝ ꯑꯩ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯤꯇ ꯌꯦꯡꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯍꯣꯏ ꯑꯗꯣ ꯀꯨꯏꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯊꯟꯅ ꯂꯩꯕ ꯀꯤꯖꯩꯌꯦꯕ ꯃꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯦ ꯏꯃꯥꯟꯅꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯊꯕꯛ ꯑꯃ ꯑꯔꯥꯞꯄꯗ ꯆꯠꯈꯤꯕꯅꯤ ꯏꯃꯥꯟꯅꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯍꯥꯟ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯁꯦ ꯆꯦꯜꯂꯛꯂꯒꯦ ꯏꯇꯥꯎꯒꯤ ꯌꯨꯝꯁꯤꯗ ꯊꯩꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯁꯣ ꯂꯧꯍꯧꯕꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤ ꯂꯩꯗꯣꯔꯤꯁꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯉꯜꯂꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯣ ꯀꯨꯏꯔꯛꯇꯕꯤꯗ ꯇꯣꯝꯊꯤꯟ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯁꯤꯛꯄꯤ ꯅꯨꯡꯁꯤꯕꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ ꯊꯥꯖ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯩꯍꯧꯏ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯊꯤꯟ ꯃꯍꯥꯛꯇꯤ ꯍꯜꯂꯛꯄ ꯀꯧꯕ ꯅꯥꯏꯈꯤꯗꯔꯤ ꯊꯥꯖ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯖꯥꯠ ꯇꯥ ꯇꯣꯝꯊꯤꯟꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯃꯤ
ꯑꯩꯕꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ, ꯃꯐꯝꯁꯤꯁꯨ ꯐꯖꯅꯁꯨ ꯈꯪꯗꯦ. ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯇꯥ ꯇꯣꯝꯊꯤꯟꯅ ꯑꯩ ꯑꯃꯨꯛ ꯊꯤꯅꯔꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ ꯇꯧꯔꯤꯁꯦ. ꯃꯇꯝꯁꯦ ꯌꯥꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯃꯥꯅ ꯆꯠꯈꯤꯕꯁꯨ ꯐꯅꯗꯤ ꯃꯀꯨꯏ. ꯍꯜꯂꯛꯄꯗꯤ ꯌꯥꯔꯕꯅꯤꯁꯦ. ꯑꯩ ꯊꯟꯗ ꯌꯨꯝꯁꯤꯗ ꯂꯩꯍꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯦꯕ. ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯊꯥꯖ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔ ꯃꯥꯜꯂꯦ. ꯃꯁꯥꯗ ꯎꯏꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯈꯤꯔꯝꯃꯤ. ꯈꯪꯍꯧꯗꯅ ꯈꯪꯎꯏ ꯎꯏꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯣꯏꯕꯒ ꯇꯣꯝꯊꯤꯟꯅ ꯌꯨ ꯉꯥꯎꯔꯒ ꯊꯣꯡ ꯑꯗꯨ ꯈꯪꯏꯟ ꯏꯜꯂꯛꯄꯗꯨꯗ ꯊꯣꯡꯗꯨ ꯀꯟꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯊꯥꯖ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ. ꯏꯃꯥ! ꯑꯁ ꯗꯥꯗꯥ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ. ꯀꯩꯅꯣ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯑꯁ ꯃꯅꯝꯁꯤꯗꯤ. ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯕꯅꯤ. ꯑꯗꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯀꯅꯥ? ꯑꯩꯉꯣꯟꯗꯒ ꯇꯞ ꯄꯥꯏꯗꯨ ꯆꯠꯂꯣ ꯑꯥꯗ. ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯇꯥꯗ? ꯑꯩꯅꯦ ꯅꯪꯒꯤ ꯊꯥꯖꯅꯦ. ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯀꯔꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯦꯕ? ꯍꯩ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯥ? ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯕ. ꯅꯁꯥꯅ ꯅꯃꯪ ꯊꯤꯖꯔꯛꯄꯅꯤ. ꯂꯥꯎ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯉꯁꯤ ꯂꯣꯏꯕ ꯇꯥꯕ. ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯒꯗꯧꯔꯦ. ꯑꯩꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯣꯏꯅꯅꯤꯡꯉꯤ ꯂꯣꯏꯅꯅꯤ, ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯂꯣꯏꯅꯔꯣꯏ. ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯗꯕ ꯃꯔꯝ ꯑꯣꯏꯕꯅ ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯇꯥꯕꯅꯤ. ꯊꯥꯖ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯇꯥ ꯇꯣꯝꯊꯤꯟꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯤ. ꯉꯁꯤꯁꯨ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ. ꯏꯃꯥꯅ ꯉꯁꯥꯏ ꯇꯥꯗꯅ ꯀꯩ ꯍꯥꯏꯔꯝꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯗꯒꯤ ꯃꯑꯣꯡꯁꯤ ꯀꯔꯤ? ꯇꯣꯝꯊꯤꯟ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯕ ꯃꯈꯩ ꯊꯥꯖꯕ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯊꯥꯖ ꯃꯍꯥꯛꯁꯨ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨ ꯉꯥꯎꯔꯕ ꯃꯁꯥ ꯐꯦꯔꯦ ꯍꯥꯏꯔꯕ ꯇꯣꯝꯊꯤꯟꯕꯨ ꯃꯨꯛꯅꯔꯝꯂꯒ ꯏꯟꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ. ꯊꯥꯖ ꯃꯌꯨꯝꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ. ꯏꯃꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ. ꯏꯃꯥ ꯑꯩꯅꯦ ꯅꯆꯥ ꯊꯥꯖꯅꯦ. ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯎꯏꯕ ꯍꯧꯔꯨꯔꯕꯅꯤ. ꯑꯗꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯂꯝꯃꯤ. ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯍꯥ? ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯨꯁꯦ? ꯅꯠꯇꯦ ꯇꯣꯝꯊꯤꯟꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯁꯤ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨꯁꯦ. ꯂꯥꯛ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ. ꯃꯤꯅ ꯎꯕ ꯇꯥꯔꯦ. ꯂꯥꯛꯑꯣꯁꯦ. ꯃꯥ ꯌꯥꯝ ꯐꯠꯇꯦ. ꯃꯥꯅ ꯑꯩꯕꯨ ꯅꯛꯁꯝꯁꯤ ꯄꯥꯏꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ. ꯏꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯄꯅꯦ ꯏꯃꯥ. ꯑꯁꯨꯝꯅ ꯊꯥꯖ ꯃꯍꯥꯛꯅ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯏꯕꯦꯆꯥ ꯃꯆꯥꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯥꯝꯅ ꯁꯥꯎꯅ ꯏꯕꯦꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯍꯥꯏ ꯇꯣꯝꯊꯤꯟ ꯂꯩꯇ꯭ꯔꯣ ꯌꯨꯝꯁꯦ? ꯇꯣꯝꯊꯤꯟ ꯂꯩꯇ꯭ꯔꯣ? ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯎꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ. ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ. ꯃꯦꯝꯆꯥ ꯃꯁꯝ ꯄꯨꯟꯅ ꯇꯞꯅ ꯏꯪꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯄꯥꯜꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯤꯔꯔꯤꯕꯁꯤꯕꯣ? ꯑꯣ ꯁꯣꯝꯂꯥ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯁꯦ. ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯥꯅꯤ ꯑꯩ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯅꯤ. ꯏꯆꯥ ꯊꯤꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯅꯨꯄꯤꯁꯤꯡꯁꯦ ꯏꯆꯥꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯃꯃꯥ ꯐꯥꯎ ꯌꯥꯎꯅ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤꯌꯦ ꯇꯧꯔꯤꯁꯦ. ꯍꯩ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯥ ꯂꯝꯆꯠ ꯆꯨꯝꯗꯕꯗꯣ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯀꯔꯤ ꯅꯔꯜ ꯂꯩꯗꯅ ꯃꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ? ꯍꯥ? ꯏꯆꯥꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯨꯅ ꯇꯧꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯏꯆꯥꯕꯨ ꯆꯦꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯏꯆꯥꯒꯤ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡꯕꯒꯁꯨ ꯁꯥꯔꯤ. ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯇꯥꯛꯂꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯎꯔ ꯍꯥ? ꯃꯦꯝꯆꯥ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯁꯣꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯉꯔꯥꯡ ꯃꯃꯥꯟꯅꯕꯒꯤꯗ ꯂꯦꯛꯈꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯁꯣꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯨꯝ ꯃꯩ ꯊꯥꯅꯤ ꯀꯥꯏꯅ. ꯍꯩ ꯅꯈꯖꯥꯏꯗꯨ ꯀꯥꯏꯒꯦ ꯍꯧꯔꯤꯔꯣ? ꯍꯥ? ꯅꯣꯏꯒꯤꯁꯦ ꯃꯤꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯕ ꯁꯥꯏ. ꯏꯆꯥ ꯅꯨꯄꯥꯒ ꯂꯩꯇꯦ. ꯏꯆꯥꯅꯨꯄꯤꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤ. ꯉꯔꯥꯡꯗꯒꯤ ꯏꯊꯟꯇꯅꯤ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ. ꯍꯩ ꯅꯆꯥ ꯅꯨꯄꯥꯗꯨ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ. ꯃꯥ ꯆꯦꯟꯕꯒ ꯌꯥꯔꯣꯏ. ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯗꯧꯕꯅꯤ. ꯑꯩ
ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯏꯖꯠ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯗꯨꯗꯤ ꯆꯩꯔꯥꯛ ꯐꯪꯍꯟꯗꯅ ꯇꯣꯛꯑꯣꯏ ꯑꯩꯅ ꯍꯣꯏ ꯏꯆꯥꯗꯣ ꯌꯨꯝꯁꯤꯗ ꯂꯩꯇꯦꯌꯦ ꯈꯪꯂꯕ꯭ꯔꯣ ꯁꯣꯝꯅ ꯄꯨꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯐꯪꯅꯕ ꯊꯤꯕꯤꯔꯨꯔꯣ ꯑꯗꯨꯒꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯉꯥꯡꯕꯤꯔꯅꯨ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯗꯤ ꯍꯥꯏ ꯇꯧꯅꯨ 이사세 lamcat ꯆꯨꯝꯗꯕꯤ ꯅꯠꯇꯦ 이사세 ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯤꯕ ꯅꯆꯥꯗꯣ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯀꯩꯅꯦꯒꯤ ꯁꯤꯗꯤ 이사 누파 ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ 누파 ꯌꯥꯎꯗꯅ 이사 ꯂꯩꯇꯅ ꯆꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ 이사ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯄꯥꯝꯕꯤꯒꯤ ꯁꯣꯝꯅ ꯍꯩ ꯅꯔꯥ ꯂꯩꯔꯕꯗꯤ ꯅꯔꯨꯗꯨ ꯂꯨ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯋꯥꯇꯣꯟ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯕꯤꯛꯏ ꯍꯥꯏꯗꯅ ꯃꯔꯥ ꯂꯩꯔꯕ ꯅꯆꯥꯗꯣ ꯑꯃꯨꯛꯇ ꯋꯥꯔꯛꯂꯝꯒꯦ ꯌꯥꯝ ꯊꯨꯅꯅꯦ ꯊꯤꯔꯒ ꯄꯨꯊꯣꯔꯛꯎ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯁꯨꯈꯠꯍꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯆꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯏ ꯄꯦꯝ ꯀꯌꯥꯇ ꯉꯝꯈ꯭ꯔꯕꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯁꯦ ꯏꯆꯥ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯔꯃꯛꯇꯗ ꯅꯝꯗꯅ ꯃꯆꯥꯅꯨꯄꯤ ꯄꯤꯗꯧꯒꯤ ꯐꯝꯂꯒ ꯉꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯍꯩ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯁꯣꯞꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯐꯅꯗꯨꯝ ꯐꯩꯅꯦ ꯅꯪꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯏꯆꯥꯒꯤ ꯏꯖꯠ ꯈꯟꯗꯅ ꯅꯆꯥꯗꯣ ꯄꯦꯟꯅ ꯑꯃꯇ ꯋꯥꯔꯛꯂꯝꯒꯦ ꯉꯁꯤꯗꯤ ꯅꯪꯅ ꯂꯥꯎꯕ ꯇꯜꯂꯒꯅꯅꯦ ꯑꯩ ꯍꯦꯛꯇ ꯂꯥꯎꯒꯦꯅꯦ ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯎ ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯒꯦ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯥꯖ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯏꯃꯥ ꯍꯜꯂꯁꯤꯕ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯌꯥꯝꯅꯁꯨ ꯏꯀꯥꯏꯕ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯧꯔꯤ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯋꯥꯔꯛꯍꯧꯒꯗꯕꯅꯤ ꯈꯪꯉꯤꯗꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯗꯨꯅ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯇꯤꯜꯂꯕꯗ ꯏꯕꯦꯆꯥꯅ ꯋꯥꯔꯝ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝꯃꯤ ꯃꯦꯝꯆꯥ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯆꯥ ꯂꯦꯞꯇꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯤꯊꯔꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯊꯥꯖꯕ ꯑꯩꯅ ꯀꯌꯥꯝ ꯊꯥꯖꯕ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯋꯥꯌꯦꯟꯕꯤꯌꯨ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯃꯦꯝꯆꯥ ꯅꯆꯥ ꯅꯨꯄꯥ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯀꯥꯏꯗ ꯂꯣꯠꯂꯤ ꯃꯤꯒꯤ ꯃꯆꯥꯕꯨ ꯆꯦꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯅꯆꯥꯗꯨ ꯄꯨꯊꯣꯔꯛꯎ ꯃꯦꯝꯆꯥ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯖꯗꯕꯒꯤꯅꯤ ꯉꯔꯥꯡꯁꯨ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯦ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝ ꯇꯣꯝꯊꯤꯟꯗꯣ ꯃꯥꯒ ꯈꯪꯅꯖꯕꯤ ꯂꯥꯡꯂꯦꯟꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯨꯁꯣ ꯃꯥꯅ ꯀꯣꯏꯅꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖ ꯃꯍꯥꯛꯇꯤ ꯏꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯈꯟꯖꯔꯨꯕꯗꯨꯒ ꯇꯥꯌꯣꯟꯅꯔꯝꯕꯗꯨꯗ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯊꯤꯟ ꯅꯨꯄꯥ ꯑꯃꯅ ꯃꯁꯥ ꯁꯥꯒꯟ पाइदुना इंदुना पुरक्लम्मी नुपी अमना हाय इबुंगा तोमथिन लाव चंगाव लाव करिगिनो नंगना नुपी मसासी चेनी हाइना पुरक्लगा हातकी तौई हारिबसे हा नंग नुपी एकोइसे करि ओइन उगे हा नंगबु पोक्लिबसे नुपीननी नुपीबु इकाय खुमना उतकदबनी अदुगा नंगना नुपीबु कैसु लेतना खनबा मेमसा पाखतना मसागी मनाक्ता सेनसिली इबुंगा इमागी बुंगा कैदौरगी इसाबो से इसा लांदे हाइबदो मिया ममांगसिदा अमुक्ता हायुसे तोमथिन मसाना मराल अमा लैरबनिना वा अमता ngang तुमिना मराई लुक्थदुना अदुमक लैरमी असाउबना मांगोइनरबा लैकाइगी मियोइसिंगदुना मखा तारक्लम्मी है तोमथिन हाइबा नंग याम थुना नुपीसिदा लाले हायु याम थुना लाले हायो खुरुमो कइनो मयामना तौबिरिसिबो अइना कैदौरगे अइ नुपीसि कनानो हाइबा खंगदे कदाइदगिनो खंग अइ मागा मरीमता लैनखिबा लैते मथों मरम खंगदना नुपीसिना हाइरगा मयामनि हेक्ता थाजबिरिसिबु कै मयामना खनबिरिसिबु कै थाजा तोमथिनगी ममाइदा सांसिंदुना खुपाकना कन्ना थारमी अदुगा ममितगी मपी सिंथना हाइरे अदुक यामना चिंथिबा अदुक लोंनम हाइबा अइना नंगी लामदा पंगथरुब नंगबु थाजरुबना असि अइना मिमांग थोरक अइसि कैनिना खन हा अइसु मीने थमोइ पाल नंगना तौनिंगबदा तौबा कुसिरासि तौबा याबा मीनि हाइना खनब्रा अइ लाइरसरबसु इज्जतपुदी याम लुमना लौसै इबानी यानबगी मतुंग इना थौदोक थोख्रे अदुना अखोयनी मतंगी मतुंग इना चेनबा हाइनबा नत्रा
ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯦꯝꯁꯤꯡꯅꯔꯛꯄ ꯑꯗꯨ ꯅꯊꯃꯣꯏ ꯄꯥꯟꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ ꯅꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯨ ꯀꯣꯛꯂꯒ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯌꯥꯝ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ ꯃꯦꯝꯆꯥ ꯍꯩ ꯅꯨꯄꯤ ꯅꯪꯒꯤ ꯏꯆꯥꯗ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯈꯣ ꯃꯦꯝꯆꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯑꯔꯥꯟꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯏꯖꯠ ꯈꯟꯗꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯦ ꯄꯪꯌꯥꯗ ꯌꯥꯕ ꯅꯠꯇꯦ ꯍꯩ ꯅꯆꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯩꯍꯟꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯍꯟꯖꯕꯒꯤ ꯆꯩꯔꯥꯛꯇꯣ ꯂꯩꯀꯥꯏ ꯑꯁꯤꯅ ꯂꯦꯞꯂꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯕꯗꯤ ꯃꯁꯥꯅ ꯆꯩꯔꯥꯛ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯈꯣꯏꯒꯨꯝꯕꯁꯦ ꯂꯩꯕꯅ ꯂꯩꯕꯥꯛ ꯑꯁꯦ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯀꯥꯏꯗꯒꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯍꯜꯂꯁꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯄꯥꯈꯠꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯏꯆꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯤ ꯑꯩꯅ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯁꯦꯟꯅꯍꯧꯗꯕ ꯋꯥꯔꯛꯍꯧꯗꯕꯗꯒꯤ ꯅꯨꯄꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯜꯂꯛꯄ ꯑꯣꯏꯔꯛꯏ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ ꯃꯌꯥꯝ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯊꯤꯟꯅ ꯃꯌꯥꯝ ꯑꯩ ꯂꯥꯟꯖꯩ ꯃꯌꯥꯝ ꯑꯩꯅ ꯊꯥꯁꯤꯗ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯇꯦꯝꯁꯤꯡꯅꯈꯤꯕꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯊꯥꯖ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯇꯧꯖꯔꯣꯏꯒꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯃꯈꯣꯏꯅ ꯍꯥꯏꯖꯕꯁꯤꯗ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯂꯤ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯇꯥꯁꯤ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯍꯥꯏꯌꯨ ꯏꯃꯧꯁꯤꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯤꯒꯅꯨ ꯊꯥꯖ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯃꯨꯛꯇꯪ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯒꯤ ꯋꯥꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥ ꯑꯣꯏꯖꯒꯦ ꯏꯃꯥꯗꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯣ ꯃꯌꯥꯝ ꯏꯆꯦꯅ ꯀꯔꯤ ꯃꯣꯠ ꯄꯤꯅꯤꯡꯕꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯨꯄꯤꯅꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯌꯦꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯏꯆꯥꯒꯤ ꯏꯖꯠꯀꯤ ꯀꯩꯁꯨ ꯀꯣꯛꯂꯔꯣꯏ ꯑꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯏꯆꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯕꯦꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯜꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯍꯔꯥꯎꯔꯝꯃꯤ ꯃꯆꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕꯤꯔꯦ ꯈꯜꯂꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯨꯄꯤ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯝꯆꯥ ꯇꯣꯝꯊꯤꯟ ꯅꯈꯣꯏ ꯋꯥꯐꯝꯁꯤ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯀꯔꯤ ꯈꯜꯂꯤ ꯃꯌꯥꯝ ꯑꯩ ꯋꯥꯐꯝꯁꯤ ꯌꯥꯖꯔꯦ ꯑꯩ ꯏꯃꯧ ꯑꯣꯏꯅ ꯊꯥꯖꯕꯨ ꯂꯧꯁꯤꯟꯖꯔꯒꯦ ꯉꯁꯤꯃꯛ ꯍꯣꯡꯁꯤ ꯍꯥꯏꯔꯕꯁꯨ ꯍꯣꯡꯂꯁꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯌꯥꯝꯅ ꯐꯅꯕ ꯁꯤꯟꯕꯤꯔꯤ ꯏꯃꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯊꯥꯖ ꯏꯃꯥ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯊꯥꯖꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯒꯦ ꯑꯩ ꯊꯥꯖꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯑꯩꯕꯨ ꯉꯁꯤꯗꯤ ꯊꯥꯖꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯍꯟꯕꯤꯔꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯤ ꯊꯥꯖ ꯑꯩ ꯅꯪꯕꯨ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕꯁꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯑꯃꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯤꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤꯕꯁꯤꯅꯤ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯆꯦꯜꯂꯝꯕ ꯇꯣꯝꯊꯤꯟ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯋꯥꯔꯛꯄꯗꯒꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯂꯝꯃꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯖꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯇꯣꯝꯊꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯨꯡꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯔꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯤꯗ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ ꯏꯕꯦꯆꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯅ ꯃꯐꯝ ꯆꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯦꯝꯆꯥ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗꯅ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯐꯠꯇ꯭ꯔꯕ ꯃꯆꯥꯕꯨ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯨꯕ ꯉꯁꯤꯗꯤ
masana gyan taraklam. Asumna marang tongduna makoy ani kudak adumaktada luhongbiram. Ngasidi memsagi imung kanadaba wakal khanbagi mahut sel tanba chatnaduna sel tanduna imung adu heni saukhatnaba haiduna hotnaminaduna nunghai yaifana wakal tana harau na leiminaba yumban haibadu oikiram.